Lamdam Asida Leiriba School Singamade, boarding sing Yengsinbagi Thabak Chatharagani, KSA. Boarding Salariba Ozakayana Makoi Gay, boarding the Mairoi Lakna Bagi the Magni Haiduna. Exam gi probable question Pigani Haiduna. Mahiroi sing the Taza Bapiru Raga, exam the Hangliba question sing aduga, Piriba probable question sing aduga. Mapung Pana Sana de Haibagi Watok, Infal Manung de Laiba. Boarding Amada, Narang Tokpagaloina. Boarding adudagi Mahiroi Kaya, Narang Chen Toktuna, Manki Bagi Watok Ama Tokre. Wathok asigi matangda KSA gi thongmi singna mangluba mahiroi sing adugi khongul libaga loinana ngasi mafam amada mahiroi nifu hena lairambadage makoi gi parents sing amade boarding chalairiba authority ga apunba mifam ama pangthoklaba matungda boarding thadoktuna chaluraba mahiroi sing mahausagum hanagi boarding mafamda amuk hanjilankhre class 12 thariba mahiroi singna ningthina lairik paduna exam da hanglakpa wahang khudingmaki paukhum piba ngamna bahotnabagi mahutta question phangna bahotnaba Waza singdagi probable question thiduna lairik paba se khwaidagi laibak thibane asigumba wakalona si thadok piduna mahiroi singna ningthina lairik paduna exam da hanglagliba wahang khudingi paukhum piba ngamna bahona minase boarding chalairiba waza singna su mahiroi singda question setter thiduna question phangna bahona ba probable question khaktamak mahiroi singda pahanba made quality compromise tawduna pass percentage khaktagi khanduna boarding amadi school chalaibagi thawong tawbigano Cheng Saging Amana, Chengkok Amang Tokpagi Matogum, Oza Karana education sector as say business on Tokpa. Mahiroi Yamna Langna Bohona Bada, pass percentage Yamna Bohona Bada, Mahiroi Singda, unfair means Sisinaba, Tambiba. Examayada Kanabo Ozaka Duna, probable question Kaktamak Nainaba Duga, Amarom the exam gi question Pangbaya Haibagi Wakalonama, Mahiroi Singda, Pokan Bagi Tawong, School Lama di boarding Salaribo Oza Singna, Taubigano. Asigumba, Wairagliba Piba Masina, Maramoiduna Lamdam Asida, Leiriba School Sing Amadi boarding sing, Yengsinbagi Thabak KSA na Paikat Chatharagani Haire. Sajiwa Jail Complex the Leiriba, Foreigner Detention Center da, Myanmar National Amalay Kidre, Sarkar gi Thawong Pen da Bapongdorok Le. Ngarang ayuk angan bada, Imphal East ki Sajiwa Central Jail Complex the Leiriba, Foreigner Detention Center da, Myanmar National Amalay Kidre. Myanmar da armed conflict thokpana maram oiraga Manipur da sangjapam lauriba refugee ama laikhidabagi thawong right group kayana yaningdaba phongdorok le press na phangba paugi matungina de foreigner detention center da laikhidraba Myanmar yaduge mamingna lamkhochon guite sahi Chatharagani thoine Myanmar Tamu township ke Sayarsan village tagine ngaranga yuk angan bada laikhidabane Myanmar national ase mamang tha January 28 Tengnopal district ki border town oiriba More subdivision ge atopa Myanmar national humbudraga konana police na faraba matungda detention center asida lairakibane laikhidraba Myanmar national adugi post mortem ngarang nungthil Jenims ki mokta pangthokre madugi matungda More town da laikhidraba gi imung manung gi miyoi singda khusinakre laikhidraba guite ma ki loina bi amasung tha mari gi machanupa ama lehaure paugi source asina makata na hairivana Guiti asi tumlingai da heart attack tawbadagi sibo oigani haire adubu mahak matau karamna sikhibano haibagi matangda sapchana khangdoknaba result ngaire thawdok asigi matangda Manipur Central Jail Sajiwagi SP prison solal tawthangna phongdokibada laikhidraba guiti asi mahakna laikhidaba ka aduda Myanmar refugee kaya punna tuminabane guiti asi masada thoidokpa anaba leite mahak masa mau phana lei matau karamna mahak laikhidabano haibadu chapchana khangdre Nakal amaromda Manipur government na appoint oba Myanmar refugee singge lawyer David na phongdokibada Manipur government na chalairiba detention center asigi phibam yamna phatte center asida phangpham thokpa facility sing suna pidabadage laibak thiba thokdok adu thokiba oiramba yai haukiba hinglong yaida paw adu phangbadagi mahak masamag detention center adu da satuna mahaka laiminariba singa wari sanakhe inmate sing aduna phongdokibada Ngahan ahing asida makoina langbagi makol takhe loinana inmate sing aduna guite gi akoibada question duna mahak bukana bohona khe loinana medical inspection room da pukhatuna laikana na bohona bada laikhidavane detention center asida leiriba inmate sing aying ba laibak ta hiballe inmate sing gi marakta sahi hompu helaba ahal sing yaure hairiba miyoi sing aduna numit kaya amasung chayol kaya aying ba laibak ta hiban batarabade guite gi thokdok asi thokloi hainingai leite Masi state government ki achouba soiba manai Manipur da leiriba refugee sing ase ayambana Myanmar ge Sagaing region Chin state amasung Makwe region da ge nei makhoi ayamba kuki Chin
Jome Mizo tribe ki Kanglup singni haire panbaya badi hauki bairai numitasu Churachandpur district laiba temporary detention center dage angang taruk yauna Myanmar National Kunganipan Imphal gi Central Jail da purakhrabane Imphal West Police mari suba masung mga suba IRB ge personnel punna yangkhai rom na prison ben ani amasung truck ani da Churachandpur district ke New Lamka da laiba Sadbam na mandap temporary detention center dage Myanmar National Kunganipan adu Sajiwa Jail da laiba detention center da purakhibane detention center da Leiriba Myanmar National singase ayambana phi saba ngakta ne Mamang sahi 2022 ki December kunganithoi da Churachandpur district ke sabapna mandap ki temporary detention center asidage Myanmar National ahum nanthok tu na sen khibadage Imphal ki Central Jail Sajiwa ki complex ta Leiriba foreigner detention center da Myanmar National singadu pulap oina thamlakhibane aroi bada tabi ribapum namak po thagat chare